Ngasino without phone keep to one Manipuri Sifung Sing the Gimaru Ipausing Miam the Tamzadi Ahanmada. Mizo Integration Council Siamba Masum Registration Tobigi Tong Reebok Togodavani KMLPA. Mizo Integration Council Siamba Public Notification of Tokibadu Kumuzama Meitei Militant Patadar Land Honor Issuation Yamnakan Yening the Bafungo Cleari. Association Asina Tadorapa Chirol Manahai even Churachandpur district the House Masagi identity Amasum citizenship status verified Tauda Mu Kiamaladi, Maramaduna Anoba Society Ama House Ladiba, Tanka Asida registration Yahan Bahavisi, identification Amasum verification process the Yamasay and Abo in Tokani. Asigumo organization sing Asida bonafide Oiba, Indian citizen Katamak Yaunava, status the National Registration of Citizens NRC Mapumpanas and Adriba Pawdi, Anoba Society Amata form Tauba, Natragana, register Tauba. Tauroi Happy Asset with Hazbari, so some Puramus Mashiki Manak Kundari Bamiakama, Hausi Kundalata Dripaniamasum, Mapung Pana, Muhana, Kundalata Napiki the Nairaga Lady, Madam Madur Lanjana Kiba Singer Duna Halakri Pawa Masum, Hanagum Mapung Pana Kundalata Dripawa, and Society Amasiam Habisi, Mapung Paramasum, social imbalance to 1 minute. Hausi Oriba political Amasum. Territorials demand Habadi, Kuki Land Peak the Vanihana demand touring a Yamna sensitive web Tanka Ashida, Mizo Integration Council registered to Wahibs to Sampurista, Santiamasum Communal Harmoniumusum Santipur Nabahona the Ayet upon Bakatokani, Maramaduna, Haribo Apam Singasima Pumpana Pangfok Tripa Power, Mizo Integration Council give public notice Amasum registration to be Wapam Adu, revoked of you, Association Shina Santi. Legality amasum Manipur integrity ki damak sabsana lepdi hari Army na henglep ki Khanpi da UKNA mari hatkraba matung Khangla village lup asigi kem amas thugai Ngarang ayu angan mel Churachandpur district ki henglep subdivision ki manung chanba Khanpi da kunmathoi suba para commando ki special unit amasum Assam Rifles ki combined team amana UKNA ki cadre mari halaga mangan phakat ki thaudo adu ki makasa tharakpada Army na subdivision asigi manung chanba Khanglap ta sathakiba operation da UKNA ki kem amas thugai Yamlaba Numayamus Numay Maru Kafakat Army gi Pau gi Matu in the operation ado Spear Corps gi Kambushin Satakibani Operation ado the AK-56 ki rifle ama M4A1 carbine ama Yauna Numay Mari Yamlaba Maru Singamasum Lanban Gum na Pashin Tamlamukusukulai Kamas Fortwanki Loina UKNA gi kem amas thuaiki Army na UKNA gi matak sa taraki patawong si lup asigi kedar singna handakta fellowship ama hatpa yaw na miyam da aki tuzung pa wan bagi thawong kaya sa taraki badugi mayok tani hari amaromda ngarang Army na UKNA gi kedar mari hat ki badu yening do phungdok tu nang si Churachandpur district ki mapum khara da koki lup ki na total shutdown gi khongjang changching ki badagi karbar gi loisang sing thonglo nakri lambi sorok the emergency ki thabak thorom sing na tana lanai gari sing chana ki di adubo Zau sing na tarib jaga sing di ban gi mamita kiti Kuki NP Churachandpur Kuki Civ Association Churachandpur Kuki Women's Organization for Human Rights Kuki Kulai Kuki Khanglai Lompi amasung Kuki Student Organization Churachandpur gi maikedi gi Khanpi village the Army na UKNA gi kedar mari hat ki bagi thonga do akan mamong no yaning do phung do rakhi loinana laikhidaraba sing adu gi imung manung gi awaba do saruk yari government security agencies sing insurgent amasum volunteer groups sing gi marakta Makata na inai tanabagi thong sa thadana appeal taroduna khenaba leiba khudingmak santi leiba mong loshina badabi tarokli madu khaktana district adu santi amasum tangdu leitaba phibam purakani hairi UKNA gi laikhidraba lanmi mari masak maming khangli Ngara ayupung marirom tabar Churachandpur district ki hengle police station ki awanglom da kilometer kullom sa laga leiba Khanpi khunda kunthraga taruk suba AR amadi Indian Army ki apun bakangbun satakiba operation da khuthokna bada laikhidraba UKNA gi lanmi mari adu masak maming khang mangkhri thaudu odur Assam Rifles personnel ahumsu aso apanangduna laikana khiyaina rakli thaudu odur laikhidraba UKNA gi lanmi mari ki mafum da kukisina sinduna ngarang numidang Churachandpur awaba phungdok gi tharamama pangthukra hari Source amagi matuina laikhidraba UKNA gi lanmi sing adu Churachandpur district ki Khongsai village tagi Kilon zone Praizon district ki Punjab village tagi Alex Zamon Phensang village tagi Thanglen Haukip amasum Songpi village tagi Thanglen Kipgen kawi hari
ꯃꯈꯣꯏ ꯃꯔꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯂꯩꯔꯣꯟ ꯆꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯤ ꯁꯠꯗꯥꯎꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯉꯔꯥꯡ ꯑꯌꯨꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯈꯨꯠꯊꯣꯛꯅꯕꯗ UKNAꯒꯤ ꯀꯦꯗꯔ ꯃꯔꯤ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯈ꯭ꯔꯦ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯊꯣꯛꯅꯔꯛꯈꯤꯗꯦ ꯃꯐꯝ ꯀꯌꯥꯗ ꯂꯩꯕ ꯀꯩꯊꯦꯜꯁꯤꯡ ꯄꯣꯠꯐꯝ ꯐꯝꯅꯈꯤꯗꯦ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ ꯃꯍꯧꯁꯥꯒꯨꯝ ꯂꯝꯕꯤꯗ ꯃꯤ ꯆꯠꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯈꯤ ꯂꯝꯕꯤꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯕꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯈꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯃꯇꯥꯡ ꯆꯥꯗꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯑꯦꯝꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯩꯕꯜ ꯂꯝꯖꯥꯎ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯗꯕꯒ ꯂꯣꯏꯅꯅ ꯏꯁꯇꯦꯠ ꯑꯦꯅꯤꯃꯦꯜ ꯑꯣꯏꯔꯤꯕ ꯁꯉꯥꯏ ꯃꯃꯤꯡꯗ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯔꯇꯣꯀꯣꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯍꯧꯈꯤꯕ ꯏꯪ 2010ꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯕꯦꯝꯕꯔ 12ꯗꯒꯤ ꯅꯕꯦꯝꯕꯔ 30 ꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯖꯕ ꯃꯁꯛ ꯌꯦꯜꯍꯧꯅꯤꯡꯉꯥꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯃꯁꯥꯟꯅꯁꯤꯡ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯄꯣꯠꯊꯣꯛ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯍꯩꯁꯤꯡꯕ ꯐꯖꯕ ꯃꯁꯛ ꯀꯌꯥ ꯑꯁꯤꯕꯨ ꯌꯣꯛꯈꯠꯅꯕ ꯑꯃꯗꯤ ꯃꯁꯤꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯍꯟꯅꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯑꯃꯔꯣꯝꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯅ ꯄꯤꯊꯣꯛꯆꯔꯛꯄ ꯐꯖꯔꯕ ꯆꯤꯡ ꯄꯥꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯆꯠꯅꯕꯤ ꯇꯥꯛꯄ ꯌꯥꯝꯅ ꯇꯥꯡꯅ ꯄꯥꯡꯊꯣꯛꯄ ꯐꯦꯁꯇꯤꯚꯦꯜ ꯑꯃꯁꯨꯅꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯖꯕ ꯃꯁꯛ ꯀꯌꯥ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯎꯠꯄ ꯉꯝꯕꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯟꯃꯤꯠꯂꯣꯟꯗꯁꯨ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯖꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯟꯅꯔꯕ ꯐꯦꯁꯇꯤꯚꯦල් ꯑꯁꯤ ꯄꯥꯡꯊꯣꯛꯄꯗꯒꯤꯗꯤ ꯂꯝꯗam ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯥꯎꯅ ꯆꯠꯊꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗꯕ ꯌꯨꯝ ꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯅ ꯂꯩꯔꯤ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯃꯈꯥ ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤ ꯂꯩꯉꯥꯛꯅ ꯂꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯦ ꯇꯥꯛꯅꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯒꯗꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯔꯝ ꯆꯥꯗꯦ ꯆꯍꯤ 2 ꯃꯈꯥ ꯍꯦꯟꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯟꯖꯦꯟꯅꯔꯤꯕ IDPꯁꯤꯡꯅ ꯃꯈꯣꯏ ꯍꯥꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ CSOꯁꯤꯡꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯀꯣꯀꯣꯃꯤꯅꯁꯨ IDPꯁꯤꯡꯒꯤ ꯕꯣꯏꯀꯣꯠ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ IDPꯁꯤꯡꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯕꯣꯏꯀꯣꯠ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯀꯣꯀꯣꯃꯤꯅ ꯁꯧꯒꯠꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨꯅꯁꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯕꯣꯏꯀꯣꯠ ꯑꯁꯤ ꯁꯧꯒꯠꯀꯅꯤ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯕꯣꯏꯀꯣꯠ ꯑꯁꯤ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯔꯇꯣꯀꯣꯝꯒꯤ ꯆꯦꯔꯣꯜꯁꯤꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯁꯥꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯒꯦꯡ ꯔꯦꯞ ꯇꯧꯔꯒ ꯍꯨꯟꯗꯣꯛꯂꯝꯂꯤ ꯑꯁꯥꯝꯒꯤ ꯇꯤꯟꯁꯨꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯀ꯭ꯂꯥꯁ 7 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯀ꯭ꯔꯦꯟꯠ ꯈꯔꯅ ꯒꯦꯡ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯔꯝꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯤꯟꯁꯨꯀꯤꯌꯥ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯤꯁꯀ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯇꯤꯟꯁꯨꯀꯤꯌꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯥꯁ 7 ꯈꯛ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗ ꯕꯣꯔꯕꯨꯗꯤꯗ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 2ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯒꯦꯡ ꯔꯦꯞ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯐꯤꯕꯝ ꯁꯣꯛꯅ ꯂꯝꯕꯤꯗ ꯂꯩꯔꯝꯕꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯥꯎꯅꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯖꯁꯇꯤꯁ ꯄꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯅ
ꯑꯦꯇꯦꯀꯔꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯇꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯕ ꯍꯨꯝꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯏ-ꯔꯤꯛꯁꯣꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯤ ꯒꯥꯔꯗꯦꯟ ꯃꯌꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯁꯣꯛꯇꯨꯅ ꯑꯃꯗꯤ ꯃꯐꯤ-ꯃꯔꯣꯜ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 3ꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯅꯤ ꯑꯃꯗꯤ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯩꯇꯩ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯗꯅꯕ IMꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯅꯥꯒꯥꯁꯤꯡꯒꯤꯗꯃꯛ ꯄꯥꯏꯈꯠꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇꯝꯄꯥꯛꯀꯤ ꯂꯧꯍꯨꯂꯨꯞꯁꯤꯡꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯗ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ ZPRNꯒꯤ ꯀꯦꯕꯤꯅꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ ZPRNꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯟꯅꯒꯤ ꯀꯦꯞꯇꯦꯟ KK ꯂꯝꯁꯪꯅ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯇꯝꯄꯥꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯔꯤ ꯂꯩꯅꯕꯅ ꯆꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯈꯨꯔꯧ ꯊꯥꯡꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯥꯒꯥꯂꯦꯟꯗ ꯄꯣꯁꯠꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯤꯌꯥꯝꯅ ꯇꯝꯄꯥꯛꯀꯤꯗꯃꯛ ꯄꯥꯏꯈꯠꯂꯛꯄ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯗꯕ ꯑꯗꯨꯒꯨꯝꯅ ꯇꯝꯄꯥꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯁꯨ ꯈꯨꯠ ꯊꯤꯡꯖꯤꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯊꯝꯂꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯗꯥꯡ ꯄꯨꯛꯆꯦꯜꯁꯤꯡꯅ ꯄꯥꯡꯊꯣꯛꯇꯨꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯥꯟꯅꯗꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯀꯥꯡꯂꯨꯞ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯏ ꯄꯥꯎ ꯈꯪꯍꯟꯕꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯍꯣꯠꯅꯁꯤ ꯒꯚꯔꯅꯔ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯔꯤꯁꯨꯕ ꯌꯨꯝꯕꯤꯅꯤ ꯍꯥꯏꯅꯔꯤꯕ ꯃꯤꯗꯤꯌꯥꯒꯤ ꯋꯥꯟꯊꯣꯛꯂꯦꯟꯁꯤ ꯃꯤꯌꯥꯝꯗ ꯏ ꯄꯥꯎ ꯈꯪꯍꯟꯕꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯍꯣꯠꯅꯁꯤ, ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯃꯨꯟꯅ ꯈꯜꯂꯒ ꯃꯤꯌꯥꯝꯗ ꯏ ꯄꯥꯎ ꯈꯪꯍꯟꯁꯤ ꯍꯥꯏꯅ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜ ꯂꯤꯡꯈꯠꯈꯤꯕꯒꯤ ꯗꯥꯏꯃꯟ ꯖꯨꯕ꯭ꯂꯤꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯤꯠ ꯀꯨꯃꯥꯔ ꯕꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯁꯨꯡ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯍꯣꯠꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯛꯄꯒ ꯂꯣꯏꯅꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯑꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯣꯏꯔꯤ꯫ ꯏꯪ 1962ꯒꯤ ꯑꯣꯒꯁꯠ 15ꯗ ꯂꯤꯡꯈꯠꯈꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯏ ꯄꯥꯎ ꯌꯥꯎꯅ ꯃꯍꯩ ꯃꯁꯤꯡ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯀꯌꯥ ꯂꯦꯞꯇꯅ ꯁꯟꯗꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯀꯜꯆꯔ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯊꯧꯗꯥꯡ ꯀꯌꯥꯁꯨ ꯂꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯁꯇꯦꯠ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯁꯨꯡ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯀꯌꯥꯁꯨ ꯂꯦꯞꯇꯅ ꯂꯧꯔꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯉꯁꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯤꯕꯁꯤ ꯊꯥꯒꯠꯂꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅꯆꯤꯡꯕ ꯀꯌꯥ ꯊꯣꯛꯂꯛꯂꯕꯁꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯀꯌꯥꯕꯨ ꯄꯣꯊꯥꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯄꯅ ꯉꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯐꯥꯎꯕ ꯍꯥꯡꯗꯨꯅ ꯃꯤꯑꯣꯏ ꯂꯥꯈ 3ꯒꯤ ꯃꯊꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯤ꯫ ꯃꯈꯥ ꯇꯥꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯍꯟꯕ ꯂꯩꯇꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏ ꯌꯥꯎꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯐꯣꯛ ꯁꯣꯡ ꯑꯥꯔꯇꯤꯁ, ꯈꯪꯅꯔꯕ ꯃꯥꯡꯀꯥ ꯃꯌꯥꯡꯂꯝꯕꯝ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜꯒꯤ ꯁꯩꯁꯛꯄ ꯄꯗꯃꯁ꯭ꯔꯤ ꯑꯦꯋꯥꯔꯗꯤ ꯔꯣꯕꯦꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯛꯄ ꯆꯍꯤ 60 ꯐꯥꯔꯛꯄꯒꯤ ꯗꯥꯏꯃꯟ ꯖꯨꯕ꯭ꯂꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯕꯦꯅꯔ ꯑꯃꯁꯨꯡ ꯒꯚꯔꯅꯔꯅ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯂꯩꯉꯥꯛꯅ ꯈꯨꯠꯁꯤꯟꯅꯈꯤꯕ ꯁꯦꯟꯐꯝꯁꯤꯡ IDPꯁꯤꯡꯅ ꯍꯟꯗꯣꯛꯈ꯭ꯔꯦ꯫ IDP ꯔꯁꯟꯒꯤ ꯁꯦꯟꯐꯝ ꯍꯥꯟꯅꯒꯨꯝ ꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗ ꯍꯜꯍꯜꯂꯨ꯫ ꯏꯟꯇꯔꯅꯦꯠꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯠꯂꯤꯕ ꯅꯕꯦꯝꯕꯔ ꯊꯥ ꯑꯁꯤꯗꯒꯤ ꯍꯧꯅ ꯔꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯐꯝ ꯅꯣꯡꯃꯗ ꯂꯨꯄꯥ 43 ꯑꯣꯏꯍꯟꯗꯨꯅ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ DBTꯒꯤ ꯈꯨꯠꯊꯥꯡꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ IDPꯁꯤꯡꯅ ꯁꯣꯝꯕꯣꯝ SDO ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯁꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯂꯟꯖꯦꯟꯅꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯧꯅꯔꯨꯕ ꯂꯩꯇꯅ SDOꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ SDOꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ SDO ꯃꯁꯥ ꯂꯩꯔꯝꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯈꯤ꯫ IDPꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯂꯛꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯁꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯂꯝꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ IDP 163 ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯣꯏꯅ ꯍꯟꯗꯣꯛꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯟꯅ ꯂꯨꯄꯥ 13,83,830,910 ꯍꯥꯏꯔꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯄꯦꯛꯁ ꯀꯃꯤꯇꯤ ꯑꯣꯐ ꯚꯤꯛꯇꯤꯝ ꯚꯤꯂꯦꯖꯔꯁꯀꯤ ꯀꯟꯚꯦꯅꯔ ꯈꯣꯏꯖꯝ ꯁꯔꯠꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ꯫ ꯂꯩꯉꯥꯛꯅ ꯂꯨꯄꯥ 4 ꯈꯛ ꯄꯤꯔꯒ ꯆꯦꯡ ꯒ꯭ꯔꯥꯝ 100 ꯂꯩꯕ ꯌꯥꯒꯗꯕ ꯃꯐꯝ ꯍꯥꯏꯕꯤꯌꯨ꯫
ꯃꯁꯤ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡꯒꯨꯝꯅ ꯃꯈꯣꯏꯗ ꯄꯤꯔꯝꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯥꯏꯗꯅ ꯄꯤꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯉꯥꯛꯅ ꯍꯜꯍꯟꯕꯤꯌꯨ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯨꯄꯥ 2,210 ꯀꯥꯞꯂꯛꯈꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯃꯥꯡꯗꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯅꯅꯕꯒꯤ ꯂꯨꯄꯥ 40 ꯄꯤꯔꯛꯂꯒ ꯆꯦꯡ ꯒ꯭ꯔꯥꯝ 100ꯒꯤ ꯂꯨꯄꯥ 10 ꯀꯥꯞꯂꯝꯕꯅꯤ ꯍꯥꯏꯔꯤ MSUD ꯑꯃꯗꯤ NSUDAꯅ ꯀꯥꯏꯈꯣ ꯗꯥꯏꯈꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯔꯤ ꯑꯣꯛꯇꯣꯕꯔ 13ꯗꯒꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯁꯥꯒꯤ ꯆꯍꯤ 32 ꯁꯨꯔꯕ ꯀꯥꯏꯈꯣ ꯗꯥꯏꯈꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯣꯅꯤꯀꯥꯔꯗ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯃꯥꯎ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁ ꯗꯤꯜꯂꯤ MSUD ꯑꯃꯁꯨꯡ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁ ꯗꯤꯜꯂꯤ NSUDꯅ ꯂꯨꯆꯤꯡꯂꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯚꯣꯂꯟꯇꯤꯌꯔ 150 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯣꯅꯤꯔꯀꯥꯗ ꯉꯔꯥꯡꯁꯨ ꯑꯌꯨꯛ ꯄꯨꯡ 9:00 ꯇꯥꯕꯗ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯗꯤꯜꯂꯤꯒꯤ ꯇꯣꯉꯥꯟ ꯃꯐꯝꯗ ꯆꯠꯇꯨꯅ ꯀꯥꯏꯈꯣ ꯗꯤꯈꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤ ꯇꯤꯝ ꯀꯌꯥ ꯁꯦꯝꯗꯨꯅ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯗꯥꯏꯈꯣꯒꯤ ꯆꯞ ꯆꯥꯕ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯗ꯭ꯔꯤ ꯃꯃꯥꯡꯗ MSUDꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯥꯏꯈꯣ ꯗꯥꯏꯈꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯕ ꯂꯩꯈ꯭ꯔꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯂꯣꯀꯦꯜ ꯅꯦꯠꯋꯥꯔꯛꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯗꯥꯏꯈꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ MSUDꯅ ꯑꯄꯤꯜ ꯇꯧꯈꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯃꯗꯤ ꯀꯝꯃꯨꯅꯤꯇꯤ ꯃꯦꯝꯕꯔꯁꯤꯡꯅ ꯗꯤꯜꯂꯤꯒꯤ ꯇꯣꯉꯥꯟ ꯃꯐꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯥꯡꯖꯠ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯗꯥꯏꯈꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯄꯤꯜ ꯇꯧꯈꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯗꯛꯄ ꯍꯦꯗꯂꯥꯏꯟꯁ ꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯗꯦꯡꯒꯤ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤꯅ ꯅꯥꯈꯤꯕ ꯃꯤꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡ 4,143 ꯌꯧꯈ꯭ꯔꯤ ꯃꯅꯤꯄꯨꯔꯗ ꯀꯨꯝꯁꯤ ꯆꯍꯤ ꯏꯪ 2015 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯍꯧꯈꯤꯕ ꯄꯨꯡ 14ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 112 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ 4,143 ꯌꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤꯕ ꯃꯤꯑꯣꯏ 112ꯒꯤ ꯃꯅꯨꯡꯗ 63ꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯗꯨꯒ 38ꯅ ꯏꯝꯐꯥꯜ ꯏꯁꯇꯒꯤꯅꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯗ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡ 2,119 ꯌꯧꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯇꯦꯟꯗꯟ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ